Ngasisu mahaussagumna Sanaleba Story Collection na mayamgidamakta nungairaba wari ama puduna lakjare. Wari asigi mamingna mabungi amata ngairabi machan hiyainu. Wari asibu ibirakpanna nanausana wangkem. Hauzik mayamgi mafamda wari asi kudol tamzari mayam punna taminarasi. Thaina mamangai khungang amada henthoiba amadi hiyainu kaubi mabung machal ani leirami. Makhoi ani pakhang leisabi phaba haibadu oiramde angang oirami. Henthoibana chahi taruk pharakpa amadi machannapi hiyainuna chahi ahum pharakpa adawaida mama mapa ani adu ana layong khangdana leikiramde matam adudagi henthoibana angang oijarabasu machannapi bu chaunaba mabuk thannaba mahakna hotnajaduna amadi migi pakhol chatuna masanbu yokpirami. Asumna asum leirakpana henthoiba chahi tara hairakli machansu pungkak chaurakli. Nongma machan ga chak puna saminarami hiyainuna. Tachau, aikhoigi nga thongba chasiba. Nga thongba yam chaninge kuire nahanmu thoibigi mamana pirakpado adudagi chadri. Aikhoigi di nungtigi hangam thongba chai. Nga su thakte isinga hangam gadang thongba sa adum chai. Machangi wahai aduda hautrabasu hawi khana chak charamba henthoiba chatlepi aduga machan da yenglei nungsina machan bu yenglaga tapna hairi ichan bu ta chawgi henjang se hautabro ahan ba chawadi hawi sum ta chawdi hangam sthonge aduna haute nga thongboi na chaninge ichan na nga thongba chaninge hairabanina ta chawna pijawa taridana ta chawne horin thabak suraga isangi nga achawba ichan dawna chawba ama leirakpa taridana aduga mabungaina ichangi damak hauna thonglaga ijaba taridana mabungi wa aduda hiyainu noi henthoiba angang oirabasu upai leitabanina migi inkhongi leibak tawba napi sengba aduga nongmagi inkhon mapu aduna sen khara pirakpa natragana masin manawgi cheng khara piba adumna tawi lekai mi oi singnasu mabung machanbu yamna nungsibirami hiyainuna Tachau ai cha okle phare phare adudi ta sau khutto hambiragi se asi hairage henthoiba machangi makhut macha adu hambirami asumnat henthoibasu thabai inkhang loisilamlaga machanbu thangnaba mama bo hoida sinaramlaga henthoibasu thabak chakre mana thabak suribadugi mayum yauraduna yumgi mi kauthoi ine thaja kanamta leitrobo torisibo haima henthoiba nang laklabo ine se maning dalai ure aduna ko batadri ine ga punna tawrasi ine sune kok se phi amata yelakhige hoi ine adudi ai inkhon da leijaramage hoi leiramo asumna henthoi basu inkhon da sanglaga ngarang lusilamdaba napi phanbadu yompa aduna phanba hawi thaja su laklaga maso topa yompa aduna phanba hore henthoi ba mana phaliba napi adu ahal amana phanbadagi hena phasana phali Magi thabak ama tawbada luna nana tawbadu ubada legai mina matabo dum tawhali thajana henthoibada wari saba hori henthoiba nangbu wadabro warabasu ngi hakpo thawko ngasi loidrabasu hayeng adum tawsi anam ta loisi ko yani dai ne wade hore nung sakhara saraklaga pothage hoi nangna watraga budi suro ado nasan pidudi kana kale hoge nangna sida leirabade ine ima bu hoida aina halaktriba phawba khar yengbiona moida thaname henthoiba adubune nakhoina mabuki masanapa ngausinaba yu thakpa ama leidaine madu karan turan tawba mi yamna maliko nasando nangna sumaina yumda chalaga thabak suba taragadi nasandu pura uko aduga horen thabak loiraga punna hannaba natradi nang leibasu nate makhoi gi masa masangumnadi karisu khala oido inena haibase nangini ko Ine karisu tawroida aikhoi saudi adum isanbu luna adum tawbanida karisu lana khande da ine aidi hoi nangna phanabu khallabadi ine gidi karisu kaide da adubu siksin ba haibasina matam pumbada aphabada oidana adubudi asumbani ine ngahak pothaki siro jaloraga puthorakpani ine na asapotka khara sasi aduga loisindabase loisilasi loidawreda adonangi sensibu cheng oina piu hairo natraga sen oina piu haibro ine ngarang ine na piba chengdo lehawri sen oina piyo
ꯏꯆꯟꯗꯣ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯁꯦꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯔꯒ ꯊꯣꯡꯂꯒ ꯏꯆꯟꯕꯨ ꯄꯤꯖꯒꯦ ꯍꯦꯟꯊꯣꯏꯕꯅ ꯃꯆꯟꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯗ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯆꯟꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕꯣꯏꯔꯦꯗ ꯄꯤꯖꯧ ꯄꯤꯖꯧ ꯑꯗꯣ ꯅꯪꯕꯨ ꯊꯣꯡꯕ ꯍꯩꯒꯗ꯭ꯔꯣ ꯉꯥ ꯁꯦꯝꯕ ꯍꯩꯒꯗ꯭ꯔꯣ ꯏꯅꯦ ꯍꯩꯅꯤꯌꯦ ꯏꯃꯥꯕꯨꯍꯣꯏꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯦ ꯊꯣꯡꯕꯁꯨ ꯍꯩꯅꯤꯗ ꯏꯌꯥꯁꯦ ꯉꯟꯅ ꯑꯋꯥꯕꯁꯤꯡꯁꯦ ꯈꯥꯡꯂꯕꯅꯤꯅꯦ ꯅꯪꯒꯨꯝꯕꯁꯤꯡꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯀꯦꯔꯒ ꯅꯥꯎꯊꯤ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯏꯌꯥꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯤꯟꯐꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯩꯒꯗꯕꯅꯤ ꯍꯣꯏ ꯏꯅꯦ ꯑꯗꯣ ꯆꯥꯁꯨ ꯊꯛꯄꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯍꯧꯔꯁꯤ ꯏꯅꯦ ꯑꯩ ꯁꯤ ꯂꯣꯏꯔꯝꯂꯒ ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯤꯅ ꯊꯦꯡꯈꯤꯅꯤꯌꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯊꯣꯏꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯒ ꯊꯥꯖꯅ ꯁꯦꯟ ꯑꯗꯨ ꯄꯤꯔꯛꯑꯒ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯗꯨ ꯂꯩꯔꯨꯔꯦ ꯃꯆꯟꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯉꯥ ꯑꯗꯨ ꯂꯩꯔꯒ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯟ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡ ꯋꯥꯏ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯆꯟꯅ ꯌꯥꯡꯒꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯡꯒꯦꯟꯅ ꯍꯦꯟꯅ ꯋꯥꯡꯒꯩ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯕ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯏꯆꯟ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯪꯕꯨ ꯋꯥꯏ ꯇꯥꯁꯤꯟꯕꯒ ꯍꯩꯕ꯭ꯔꯣ ꯇꯥꯆꯧꯅ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯗꯨꯕꯣ ꯇꯥꯆꯧ ꯑꯩ ꯍꯩꯌꯦ ꯉꯁꯥꯏꯀꯣ ꯏꯃꯥꯆꯧꯕꯤꯅ ꯇꯧꯕꯗꯣ ꯎꯍꯧꯋꯦ ꯑꯗꯨꯗ ꯑꯩꯁꯨ ꯇꯥꯆꯧꯅ ꯍꯜꯂꯛꯄꯗ ꯃꯁꯥ ꯅꯥꯟꯅ ꯏꯃꯨꯡꯁꯦ ꯂꯩꯔꯝꯅꯗꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯃꯔꯝ ꯃꯣꯛꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯇꯧꯔꯤꯅꯦ ꯇꯥꯆꯧ ꯑꯩ ꯃꯔꯝ ꯃꯣꯛꯄ꯭ꯔꯥ ꯃꯣꯛꯑꯦ ꯃꯣꯛꯑꯦ ꯑꯩꯒꯤ ꯏꯆꯟꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯦ ꯇꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯒꯟꯕꯤꯅꯦ ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯌꯦꯡ ꯅꯪ ꯆꯥꯎꯔꯒ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯇꯧꯒꯗꯕ ꯇꯥꯆꯧꯅ ꯌꯥꯗ꯭ꯔꯗꯤ ꯍꯌꯦꯡꯗꯒꯤ ꯇꯧꯔꯔꯣꯏ ꯑꯗꯨꯅꯦ ꯑꯩꯒꯤ ꯏꯆꯟ ꯍꯥꯏꯁꯤꯗꯤ ꯑꯗꯣ ꯇꯥꯆꯧꯅ ꯏꯆꯟꯒꯤ ꯀꯔꯤꯅꯣꯃ ꯂꯩꯔꯛꯏ ꯀꯩꯅꯣ ꯇꯥꯆꯧ ꯍꯦꯟꯊꯣꯏꯕ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯃꯆꯟ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯍꯜꯂꯤ ꯍꯤꯌꯥꯏꯅꯨ ꯉꯥ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯕꯨꯡꯗ ꯀꯣꯟꯁꯤꯜꯂꯒ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤꯔꯣ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯔꯣ ꯇꯥꯆꯧ ꯃꯥꯅꯦ ꯏꯆꯟ ꯄꯤꯖꯒꯦꯅ ꯇꯥꯆꯧꯅ ꯂꯩꯔꯛꯏꯅꯦ ꯅꯪꯕꯨ ꯁꯤ ꯂꯣꯏꯅ ꯆꯥꯕ ꯉꯝꯒꯗ꯭ꯔꯣ ꯂꯣꯏꯅꯗꯤ ꯉꯝꯂꯣꯏꯌꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯌꯥꯅꯕ ꯈꯔ ꯌꯥꯏꯊꯣꯛꯂꯒ ꯏꯆꯟꯒꯤ ꯊꯝꯕ ꯇꯥꯔꯦꯗꯅ ꯐꯔꯦꯁꯦ ꯇꯥꯆꯧ ꯉꯥꯁꯦ ꯁꯦꯝꯂꯛꯑꯒꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯅꯕ ꯅꯪ ꯌꯥꯡꯒꯦꯟ ꯄꯥꯏꯔꯨꯕꯒꯤ ꯈꯨꯠꯇꯣ ꯇꯥꯆꯧꯅ ꯑꯁꯤꯗ ꯊꯝꯂꯤꯕ ꯏꯁꯤꯡꯁꯦ ꯑꯁꯤꯗ ꯈꯨꯠꯇꯣ ꯍꯥꯝꯃꯨꯔꯣ ꯇꯥꯆꯧꯁꯨ ꯉꯥ ꯁꯦꯝꯅꯕ ꯇꯧꯈꯤꯒꯦ ꯍꯣꯏ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯗꯨꯅ ꯂꯣꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯅ ꯏꯆꯦ ꯂꯩꯃ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯤꯗꯀꯣ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯃꯆꯜ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯕꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩ ꯍꯥꯏꯋꯥꯅꯤ ꯐꯩꯌꯦ ꯌꯥꯝꯅ ꯐꯩ ꯏꯅꯥꯎꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯤꯗꯨꯒ ꯂꯩꯖꯔꯝꯂꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯦ ꯂꯦꯝꯕꯤ ꯌꯥꯝ ꯇꯣꯟꯕ ꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯌꯣꯛꯂꯒꯦ ꯍꯥꯏꯕꯁꯨ ꯏꯆꯥꯁꯤꯡꯁꯤꯒ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯏꯆꯥ ꯍꯦꯟꯊꯣꯏꯕꯁꯦ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ ꯃꯆꯟꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯤꯖꯩꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯑꯋꯣꯏꯕꯅꯤ ꯏꯆꯦ ꯂꯩꯃ ꯈꯨꯜ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯎꯗꯤꯌꯦ ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕ ꯃꯆꯤन ꯃꯅꯥꯎ ꯈꯠꯅꯕꯗ ꯀꯣꯛꯀꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯔꯤꯕꯁꯦ ꯄꯥꯈꯪ ꯐꯥꯔꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯏꯆꯥꯅꯨꯄꯥ ꯑꯆꯧꯕꯗꯣ ꯌꯨꯒ ꯊꯛꯇꯅ ꯂꯥꯛꯏꯃꯤ ꯆꯍꯤ 19 ꯉꯥꯏꯔꯤꯕ ꯃꯥꯅ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯛꯂꯤꯕꯅꯦꯃꯤ ꯋꯥꯔꯛꯂꯤꯕꯅꯤ ꯀꯥꯏꯅ ꯑꯃꯗꯁꯨ ꯍꯦꯛ ꯁꯥꯎꯅꯤꯡꯂꯨꯔꯕ ꯀꯩꯅꯣ ꯍꯦꯛꯇ ꯈꯟꯅꯔꯛꯏ ꯃꯤꯆꯥ ꯈꯠꯅꯕ ꯈꯥꯝꯕꯗꯒꯤ ꯏꯆꯥ ꯈꯠꯅꯕ ꯈꯥꯝꯕꯅ ꯍꯦꯟꯅ ꯂꯨꯏꯀꯣ ꯂꯦꯝꯕꯤ ꯑꯃꯗ ꯈꯥꯝꯂꯨꯏ ꯏꯅꯥꯎꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯑꯃꯗ ꯈꯥꯝꯂꯨꯏ ꯏꯌꯥꯝꯕꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯂꯦꯝꯕꯤ ꯏꯆꯥ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯛꯏꯗ ꯏꯆꯦꯒꯤ ꯏꯆꯥꯗ ꯅꯠꯇꯦꯗ ꯑꯩꯒꯤꯁꯨꯅꯤ ꯃꯈꯣꯏꯒꯨꯝꯕ ꯏꯆꯥ ꯄꯣꯛꯇꯧ ꯁꯔꯨꯛꯇꯤꯅꯦ ꯍꯦꯟꯊꯣꯏꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯕꯁꯦ ꯑꯁꯤꯒꯨꯝꯕ ꯑꯣꯏꯅ ꯄꯣꯛꯂꯝꯂꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅꯦ ꯑꯗꯨꯕꯨ ꯏꯆꯥ ꯑꯣꯏꯅꯗꯤ ꯊꯨꯡꯕꯤꯔꯝꯗ꯭ꯔꯦ ꯐꯔꯦꯁꯦ ꯏꯆꯦꯁꯨ ꯌꯨꯝ ꯍꯟꯕꯤꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯣꯏ ꯑꯩꯁꯨꯅꯦ ꯍꯤꯌꯥꯏꯅꯨꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ ꯀꯨꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯩꯃ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯍꯦꯟꯊꯣꯏꯕꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯍꯤꯌꯥꯏꯅꯨꯗꯨ ꯃꯕꯨꯡꯅ ꯃꯥꯗꯤ ꯐꯃꯨꯡ ꯀꯥꯔꯒ ꯍꯤꯞꯄ ꯐꯪꯗꯕꯅꯤꯅ ꯍꯥꯏꯗꯨꯅ
ꯃꯈꯥꯗ ꯅꯨꯡꯊꯤꯜ ꯇꯨꯝꯅꯤꯡꯂꯕꯁꯨ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯊꯝꯂꯤꯕꯗꯨꯗ ꯍꯤꯌꯥꯏꯅꯨ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯕꯣꯛ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯂꯥꯎꯕꯁꯨ ꯉꯝꯗꯦ꯫ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯗ ꯀꯤꯍꯜꯂꯛꯏ꯫ "ꯅꯪ ꯍꯣꯔꯦꯟ ꯅꯪꯒꯤ ꯇꯥꯆꯧ ꯍꯜꯂꯛꯑꯒ ꯄꯥꯎꯍꯦꯛ ꯇꯝꯃꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯑꯩꯅ ꯅꯪ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯒ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯪ꯫ ꯑꯩꯅ ꯍꯥꯏꯁꯤ ꯈꯪꯕ꯭ꯔꯥ? ꯀꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ? ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯣꯛꯑꯣꯏꯗ꯭ꯔꯣ ꯅꯪ? ꯍꯥ?" ꯊꯣꯏꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯍꯤꯌꯥꯏꯅꯨ ꯀꯤꯕꯅ ꯀꯞꯂꯛꯏ꯫ ꯀꯞꯂꯤꯕ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯊꯣꯏꯕꯗ ꯀꯤꯅ ꯌꯦꯡꯂꯒ, "ꯏꯆꯧ, ꯑꯩ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯂꯣꯏꯌꯦ, ꯑꯩ ꯀꯤꯌꯦ, ꯏꯆꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ." "ꯐꯩ ꯀꯤꯔꯤꯕꯗꯣ, ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯏꯃꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ, ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯇꯨꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯒ ꯋꯥꯔꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯡ ꯍꯦꯟꯊꯣꯏꯕ ꯃꯆꯟꯕꯨ ꯀꯧꯔꯛꯏ꯫ ꯀꯧꯕ ꯇꯥꯗꯕ ꯑꯗꯨꯗ ꯃꯃꯥꯕꯣꯛ ꯍꯣꯏꯗ ꯆꯠꯂꯒ ꯍꯪꯉꯤ, "ꯏꯃꯥꯕꯣꯛ, ꯑꯩꯈꯣꯏ ꯏꯆꯟ ꯂꯩꯕ꯭ꯔꯣ?" "ꯉꯁꯥꯏ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯅꯨꯡꯊꯤꯜꯋꯥꯏꯗ ꯏꯃꯥꯕꯣꯛ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯨꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯕꯅꯤꯅꯦ꯫ ꯏꯃꯨꯡꯗ ꯂꯩꯇꯕ꯭ꯔꯣ?" "ꯑꯣ, ꯑꯩ ꯏꯃꯨꯡꯗꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦ. ꯑꯩꯅ ꯃꯥꯒꯤ ꯍꯤꯞꯅꯕ ꯑꯃ ꯁꯦꯝꯕꯅꯦ. ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯨꯝꯃꯝꯃꯅꯤ. ꯑꯗꯨꯗꯤ ꯏꯃꯥꯕꯣꯛ ꯑꯩ ꯆꯠꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ. ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯅꯤꯡꯊꯤꯅ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯧꯀꯣ." "ꯍꯣꯏ ꯏꯃꯥꯕꯣꯛ." ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯆꯟꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯕ ꯃꯉꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯆꯟꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ "ꯏꯆꯟ, ꯏꯆꯟ, ꯇꯥꯆꯧ ꯍꯜꯂꯛꯑꯦ, ꯍꯧꯒꯠꯂꯣ. ꯅꯪꯕꯨ ꯍꯧꯖꯤꯛ ꯇꯨꯝꯂꯤꯁꯦ ꯍꯣꯔꯦꯟꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏꯌꯦ. ꯍꯧꯒꯠꯂꯣꯁꯦ." "ꯇꯥꯆꯧ, ꯅꯪ ꯍꯜꯂꯛꯑꯕꯣ?" "ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯦ. ꯇꯥꯆꯧ ꯈꯣꯡꯈꯨꯠ ꯆꯥꯝꯊꯣꯛꯎꯈꯤꯒꯦ. ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯂꯒ ꯏꯆꯟꯒ ꯍꯥꯎꯅ ꯆꯥꯔꯗꯣꯏꯅꯦ. ꯇꯥꯆꯧ ꯂꯣꯏꯔꯒ ꯏꯆꯟꯕꯨ ꯀꯧꯔꯛꯑꯒꯦ." ꯍꯦꯟꯊꯣꯏꯕ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯃꯆꯟꯕꯨ ꯀꯧꯔꯛꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕ ꯐꯥꯎ ꯈꯨꯝꯂꯛꯇꯕ, ꯂꯥꯛꯇꯕ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯆꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ, "ꯏꯆꯟ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯇꯥꯆꯧꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯁꯦ." "ꯇꯥꯆꯧ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ. ꯑꯩ ꯄꯨꯛ ꯌꯥꯝ ꯅꯥꯏꯌꯦ." ꯃꯆꯟꯒꯤ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏꯕ ꯄꯥꯈꯠꯅ ꯃꯆꯟꯕꯨ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯃꯥꯅ ꯍꯧꯒꯠꯄ ꯑꯗꯨꯗ ꯃꯆꯟꯒꯤ ꯃꯐꯤꯗ ꯏ ꯇꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯍꯦꯟꯊꯣꯏꯕ ꯍꯦꯟꯅ ꯄꯥꯈꯠꯂꯗꯨꯅ ꯃꯆꯟꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯒ, "ꯏꯆꯟ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯇꯥꯆꯧꯗ ꯍꯥꯏꯌꯨꯁꯦ. ꯑꯕꯣꯛ ꯑꯃꯥꯏꯕꯤ ꯇꯣꯝꯕꯤꯗꯣ ꯇꯥꯆꯧꯅ ꯀꯧꯔꯨꯗꯣꯏꯅꯦ. ꯇꯥꯆꯧꯗ ꯅꯪꯅ ꯅꯥꯔꯤꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ." "ꯇꯥꯆꯧ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨꯀꯣ." ꯃꯆꯟꯅ ꯀꯞꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯥꯁꯨ ꯀꯞꯄꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯆꯟꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯇꯥꯆꯧ ꯏꯆꯟꯕꯨ ꯀꯔꯤꯒꯤ ꯐꯨꯗꯣꯏꯅꯣ? ꯇꯥꯆꯧꯅ ꯏꯆꯟꯕꯨ ꯅꯣꯡꯃꯇ ꯐꯨꯈ꯭ꯔꯕꯅꯦ? ꯏꯆꯟꯗꯤ ꯇꯥꯆꯧꯒꯤ ꯊꯋꯥꯏꯅꯦ. ꯀꯔꯤꯒꯤ ꯏꯆꯟꯕꯨ ꯐꯨꯗꯣꯏꯅꯣ? ꯇꯥꯆꯧꯗ ꯍꯥꯏꯌꯨꯁꯦ, ꯅꯪꯒꯤ ꯑꯅꯥꯕꯗꯣ." ꯍꯤꯌꯥꯏꯅꯨ ꯃꯕꯨꯡꯗ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯅ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕꯗꯤ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯒ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯨ ꯇꯝꯂꯛꯏ꯫ ꯍꯦꯟꯊꯣꯏꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ ꯃꯆꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯞꯂꯤ꯫ "ꯇꯥꯆꯧꯅ ꯁꯣꯏꯕꯅꯦ. ꯑꯩꯒꯤ ꯏꯆꯟꯕꯨ ꯑꯁꯨꯝꯅ ꯊꯣꯛꯍꯟꯕꯁꯦ ꯃꯕꯨꯡꯉꯩꯅ ꯊꯣꯛꯍꯟꯕꯅꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯏꯆꯟꯕꯨ ꯃꯕꯨꯡꯉꯩꯅ ꯌꯨꯝꯁꯤꯗ ꯃꯗꯣ ꯃꯊꯟ ꯊꯅꯝꯕꯒꯤ ꯊꯣꯛꯂꯤꯕꯅꯦ. ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯂꯕꯗꯤ ꯏꯆꯟꯗꯨ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤ ꯐꯪꯂꯝꯃꯣꯏ. ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯕꯨꯡ ꯑꯣꯏꯔꯦ ꯏꯆꯟ." ꯍꯦꯟꯊꯣꯏꯕ ꯃꯆꯟꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯄꯤ꯫ ꯃꯥꯅ ꯊꯧꯅꯥ ꯐꯅ ꯃꯆꯟꯒꯤꯗꯃꯛ ꯃꯌꯥꯝꯕ ꯊꯣꯏꯕꯗ ꯋꯥꯔꯛꯂꯨꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗ꯭ꯔꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯃꯃꯥ ꯃꯄꯥ ꯂꯩꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯆꯟꯒꯤꯗꯃꯛ ꯂꯦꯞꯂꯨꯕ ꯉꯝꯂꯣꯏ꯫ ꯃꯃꯥꯕꯨꯛꯁꯨ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕꯗꯤ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯈꯤꯒꯅꯤ, ꯃꯆꯥꯒꯤ ꯃꯤꯆꯪ ꯑꯗꯨꯃꯛ ꯆꯪꯈꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯦꯟꯊꯣꯏꯕ ꯎꯄꯥꯏ ꯂꯩꯇꯅ ꯃꯆꯟꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯀꯞꯂꯒ ꯍꯦꯟꯊꯣꯏꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯆꯟꯒꯤ ꯄꯤ ꯑꯗꯨꯁꯨ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ, "ꯌꯥꯔꯤꯁꯦ ꯏꯆꯟ. ꯏꯆꯟꯒꯤ ꯄꯨꯛ ꯅꯥꯕꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯐꯔꯝꯃꯗꯧꯅꯦ. ꯇꯥꯆꯧꯅ ꯑꯩꯁꯦ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯐꯔꯝꯃꯣꯏꯀꯣ. ꯑꯗꯨꯅ ꯇꯥꯆꯧ ꯏꯆꯟꯒꯤ ꯆꯥꯛ ꯏꯟꯒꯦ. ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯨꯀꯣ." "ꯑꯁꯦꯡꯕ ꯐꯔꯝꯒꯗ꯭ꯔꯥ ꯇꯥꯆꯧ?"
ꯍꯦꯟꯊꯣꯏꯕ ꯃꯆꯟꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯉꯥꯡꯂꯛꯄꯗꯨ ꯑꯃꯨꯛ ꯀꯞꯂꯛꯀꯦ ꯇꯧꯔꯤ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯐꯔꯝꯂꯗꯣꯏꯅꯦ ꯑꯗꯨꯅ ꯆꯥ ꯈꯤꯇꯪ ꯆꯥꯁꯤꯀꯣ ꯇꯥꯆꯧ ꯏꯟꯕꯤꯒꯦ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯂꯣꯏꯈꯤ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯇꯨꯃꯤꯟꯅ ꯀꯞꯆꯩ ꯃꯕꯨꯡ ꯍꯦꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯗꯗꯤ ꯃꯄꯤ ꯇꯥꯕ ꯎꯍꯜꯂꯝꯗꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯕꯨ ꯍꯣꯏꯒ ꯀꯌꯥꯗꯤ ꯆꯪꯅꯔꯝꯗꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯉꯥꯟꯕꯤ ꯍꯣꯏꯗꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯁꯥꯟꯇꯤꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯟꯇꯤꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯣꯔꯣꯛꯄꯨ ꯀꯌꯥꯝ ꯍꯥꯞꯂꯤꯅꯣ ꯍꯥꯏꯕ ꯁꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯉꯥꯟꯕꯤꯅ ꯇꯨ ꯃꯁꯤꯒꯤ ꯃꯣꯔꯣꯛ ꯃꯃꯥꯁꯤꯅ ꯍꯥꯞꯄꯤꯅꯦ ꯃꯥꯗꯤ ꯑꯗꯨꯝ ꯆꯥꯏꯁꯤ ꯌꯦꯡꯉꯣ ꯃꯣꯔꯣꯛ ꯆꯥꯗꯕ ꯑꯩꯈꯣꯏꯗꯤ ꯄꯤꯁꯦ ꯆꯗꯨꯝ ꯇꯥꯈꯩ ꯆꯥꯔꯦ ꯁꯥꯟꯇꯤꯅ ꯇꯧꯅꯤ ꯃꯁꯦ ꯉꯥꯎꯕꯅꯦꯕ ꯑꯁ ꯑꯩ ꯁꯤꯔꯦꯗ ꯍꯤꯌꯥꯏꯅꯨꯅ ꯀꯔꯥꯏꯗ ꯁꯥꯔꯤꯕ ꯃꯣꯔꯣꯛꯅꯣ ꯑꯩꯗꯤ ꯁꯤꯁꯨ ꯁꯥꯗꯦꯅ ꯆꯥꯔꯤꯅꯦ ꯈꯤꯇꯪꯅꯤ ꯍꯥꯞꯄꯤꯗꯣ ꯅꯣꯏꯁꯨ ꯎꯔꯤꯗꯨꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯜꯂꯛꯏ ꯁꯥꯟꯇꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦꯅ ꯊꯥꯛꯂꯤꯗꯨꯕꯨ ꯂꯣꯏꯔꯦꯍꯦ ꯑꯣ ꯏꯃꯥ ꯅꯆꯥ ꯁꯤꯗꯣꯔꯦ ꯉꯥꯟꯕꯤꯁꯨ ꯃꯣꯔꯣꯛ ꯁꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯟꯇꯤꯒꯤ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯤ ꯍꯤꯌꯥꯏꯅꯨꯒ ꯉꯥꯟꯕꯤꯒ ꯁꯥꯟꯇꯤꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ ꯃꯇꯥ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯟꯇꯤ ꯂꯩꯊꯣꯛꯂꯒ ꯂꯩ ꯉꯥꯟꯕꯤꯅ ꯃꯇꯥ ꯁꯥꯟꯇꯤꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯑꯣ ꯌꯥꯔꯦꯁꯦ ꯏꯁꯤꯡꯁꯨ ꯈꯔ ꯊꯛꯆꯤꯜꯂꯣ ꯑꯩꯈꯣꯏꯁꯨ ꯁꯥꯔꯤꯕꯅꯤ ꯅꯪꯗ ꯅꯠꯇꯦ ꯍꯤꯌꯥꯏꯅꯨꯅ ꯑꯩꯁꯨ ꯈꯔ ꯍꯦꯛ ꯊꯥꯛꯂꯨꯔꯦ ꯁꯥꯟꯇꯤ ꯉꯥꯟꯕꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯥꯒꯤ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ ꯁꯥꯟꯇꯤꯅ ꯐꯥꯒꯤ ꯇꯧꯅꯤꯁꯦ ꯑꯁꯤꯒꯤꯕꯨ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯋꯦ ꯁꯤꯡꯖꯨ ꯍꯥꯏꯕꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯔꯒ ꯍꯥꯎꯕꯅꯤ ꯉꯥꯟꯕꯤꯅ ꯍꯥꯎꯕꯅꯤ ꯁꯥꯟꯇꯤꯅ ꯁꯤꯡꯖꯨꯁꯨ ꯆꯤꯟꯅ ꯂꯣꯏꯔꯦ ꯆꯥꯏꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯤꯔꯥ ꯉꯥꯟꯕꯤꯅ ꯌꯥꯏꯌꯦ ꯍꯤꯌꯥꯏꯅꯣ ꯅꯪ ꯅꯣꯏ ꯇꯥꯆꯧꯅ ꯉꯥꯡꯒꯗ꯭ꯔꯣ ꯉꯥꯡꯂꯣꯏꯗ ꯅꯣꯏꯒ ꯄꯨꯟꯕꯕꯨ ꯉꯥꯟꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯊꯨꯅꯕ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯅ ꯏꯆꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯆꯧ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯁꯤꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯇꯥꯆꯧꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯂꯩꯁꯤꯜꯂꯛꯑꯕꯅꯤ ꯑꯇꯣꯞꯄ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯋꯥꯠꯇ꯭ꯔꯦꯗ ꯇꯥꯆꯧ ꯂꯣꯏꯅ ꯁꯨꯔꯦ ꯑꯗꯣ ꯇꯥꯆꯧ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯇꯥꯆꯧꯒꯤꯗꯤ ꯏꯆꯟꯅ ꯊꯣꯡꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯏꯆꯟꯒꯤ ꯆꯥꯅꯤꯡꯕ ꯑꯣꯏꯅ ꯊꯣꯡꯉꯨ ꯑꯗꯨꯗꯤ ꯉꯔꯥꯡ ꯇꯥꯆꯧꯅ ꯂꯩꯔꯛꯄ ꯁꯣꯏꯕꯨꯝꯗꯨꯒ ꯉꯀ꯭ꯔꯥꯗꯨꯒ ꯊꯣꯡꯉꯒꯦ ꯑꯩ ꯆꯥꯅꯤꯡꯉꯦꯕ ꯊꯣꯡꯉꯨ ꯏꯆꯟꯅ ꯆꯥꯅꯤꯡꯕꯗꯣ ꯍꯣꯏ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧ ꯑꯩ ꯐꯤ ꯁꯥꯒꯦ ꯂꯪ ꯂꯩꯅꯕ ꯁꯦꯟ ꯈꯤꯇ ꯄꯤꯌꯣ ꯌꯥꯗꯦ ꯏꯆꯟ ꯐꯤ ꯁꯥꯕ ꯌꯥꯗꯦ ꯏꯆꯟꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯌꯥꯗꯦ ꯅꯕꯨꯡꯅꯅꯦ ꯂꯣꯏꯅ ꯇꯧꯒꯅꯤ ꯏꯆꯟ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯌꯥꯗꯦ ꯆꯥꯛꯁꯨ ꯅꯪ ꯊꯣꯡꯒꯅꯨ ꯇꯥꯆꯧꯅꯅꯦ ꯑꯗꯨꯝ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅꯤ ꯏꯆꯟꯅ ꯊꯣꯡꯒꯦꯅ ꯊꯣꯡꯕꯅꯤ ꯇꯥꯆꯧꯗꯤ ꯅꯪꯁꯦ ꯆꯥꯛ ꯐꯥꯎ ꯊꯣꯡꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯏꯆꯟꯗꯤ ꯅꯨꯡꯁꯤꯕꯅꯤ ꯃꯕꯨꯡꯉꯩꯅ ꯃꯕꯨꯡꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯕꯨꯡꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯅꯪꯁꯦ ꯑꯩꯒꯤ ꯏꯕꯨꯡ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯇꯥꯆꯧ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯣꯛꯆꯒꯦꯀꯣ ꯍꯩꯃꯥ ꯀꯞꯂꯕꯣ ꯁꯤꯒꯤꯕꯨ ꯀꯞꯇꯅꯒ ꯇꯧꯏꯅꯦ ꯂꯩꯁꯥꯕꯤꯅꯕꯨ ꯀꯞꯄꯤꯗꯣ ꯏꯀꯥꯏꯖꯗ꯭ꯔꯣ ꯏꯀꯥꯏꯕꯤꯗꯦ ꯇꯥꯆꯧꯒꯤ ꯃꯥꯡꯗ ꯀꯞꯄꯕꯨ ꯏꯀꯥꯏꯗꯦꯅ ꯑꯩꯗꯤ ꯌꯥꯔꯦꯁꯦ ꯀꯞꯀꯅꯨ ꯇꯥꯆꯧꯒꯤ ꯃꯥꯡꯗ ꯏꯆꯟꯒꯤ ꯄꯤ ꯁꯤꯟꯊꯒꯅꯨ ꯃꯃꯣꯟ ꯃꯤꯅꯣꯛꯇ ꯃꯨꯛꯍꯜꯂꯨ ꯑꯩꯒꯤ ꯏꯆꯟꯗꯤ ꯃꯕꯨꯡꯉꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯔꯟꯅꯤ ꯑꯗꯨꯅꯅꯦ ꯊꯕꯛ ꯑꯋꯥꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯇꯥꯆꯧ ꯑꯩ ꯐꯤ ꯁꯥꯕꯗꯤ ꯋꯥꯔꯣꯏꯌꯦ ꯏꯆꯟ ꯅꯪ ꯇꯥꯆꯧꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏꯗ꯭ꯔꯣ ꯇꯥꯆꯧꯅ ꯄꯥꯝꯗ꯭ꯔꯗꯤ ꯅꯆꯟ ꯇꯧꯔꯔꯣꯏꯌꯦ ꯑꯩ ꯂꯥꯜꯂꯤ ꯇꯥꯆꯧ ꯐꯔꯦ ꯆꯠꯂꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯖꯧꯔꯣ ꯇꯥꯆꯧ ꯆꯥꯛ ꯇꯣꯛꯂꯒ ꯏꯪꯈꯣꯜꯒꯤ ꯄꯣꯠ ꯆꯩ ꯈꯤꯇ ꯊꯥꯈꯤ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯕ ꯃꯇꯣꯝꯇ ꯐꯝꯂꯒ
ꯍꯧꯈꯤꯕ ꯃꯆꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯦꯟꯊꯣꯏꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯏꯆꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯣ ꯃꯕꯨꯡꯉꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯏꯆꯟꯁꯦ ꯃꯔꯥꯏꯕꯛ ꯀꯌꯥꯗ ꯊꯤꯔꯕꯅꯣ ꯗꯥꯛꯐꯝ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯟꯁꯦ ꯃꯕꯨꯡꯉꯩꯅ ꯏꯆꯟꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯁꯤꯕꯨ ꯏꯆꯟꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯦꯟꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯗ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯃꯨꯛ ꯍꯥꯏꯖꯩ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤ ꯅꯆꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤ ꯃꯕꯨꯡꯈꯩꯅ ꯏꯆꯟꯕꯨ ꯁꯦꯟꯅꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡ ꯅꯆꯥ ꯋꯥꯈꯜ ꯃꯝꯂꯤ ꯑꯩ ꯏꯆꯟꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯔꯦ 이마가 바본가? ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯅ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯗꯕ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯅꯆꯥꯁꯤꯡꯕꯨ ꯊꯅꯝꯂꯒ ꯅꯈꯣꯏꯗꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦꯀꯣ ꯍꯦꯟꯊꯣꯏꯕ ꯃꯆꯤꯟꯗ ꯑꯁꯤ ꯁꯣꯜꯂꯒ ꯃꯇꯣꯝꯇ ꯀꯞꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯆꯟ ꯍꯤꯌꯥꯏꯅꯨ ꯃꯕꯨꯡꯕꯨ ꯀꯧꯔꯛꯏ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯦ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ ꯆꯪꯂꯛꯑꯒꯦ ꯍꯦꯟꯊꯣꯏꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯔꯥꯏ ꯆꯠꯂꯨꯏ ꯍꯥ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯅꯪꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯁꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯗꯨꯝꯅ ꯑꯗꯨꯝ ꯉꯥꯡ ꯀꯩꯅꯣ ꯑꯗꯨꯅ ꯍꯦꯟꯅ ꯇꯥꯖꯅꯤꯡꯂꯦ ꯅꯆꯥꯗꯤ ꯅꯨꯡꯇꯤꯒꯤ ꯇꯥꯃꯟꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯅꯆꯥꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯈꯜꯂꯤꯕꯅꯣ ꯆꯥꯛ ꯄꯤꯖꯗꯅ ꯀꯕꯣꯛ ꯅꯥꯄꯤ ꯑꯣꯏꯅ ꯄꯤꯖꯁꯦ ꯍꯥꯏꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯃꯆꯥꯒꯤ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯂꯩꯃ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯏꯜꯂꯤ ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕꯅ ꯃꯈꯣꯡ ꯆꯨꯝꯅ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯕ ꯊꯣꯏꯕꯗꯤ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯉꯥꯛꯄ ꯉꯝꯗꯅ ꯑꯣꯟꯊꯔꯛꯏ ꯀꯩꯅꯣꯍꯦ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯌꯦ ꯁꯤꯗꯤ ꯏꯅꯦꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯏꯌꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯗꯦ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯌꯦꯡꯉꯨ ꯌꯨꯝꯊꯪꯅꯔꯤꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯅꯥꯎꯁꯦ ꯊꯕꯛ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯁꯦꯟ ꯇꯥꯟꯕꯗ ꯇꯟꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯃꯆꯥꯅ ꯀꯔꯝ ꯇꯧꯕꯅꯣ ꯒ꯭ꯌꯥꯟ ꯍꯦꯛꯇ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯣ ꯑꯩꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯀꯔꯝꯕ ꯃꯆꯥꯅꯣ ꯅꯣꯏꯕꯣ ꯅꯃꯥ ꯅꯄꯥꯁꯨ ꯌꯥꯝꯅ ꯑꯣꯠꯄ ꯃꯆꯥꯁꯤꯕꯣ ꯅꯣꯏꯕꯣ ꯏꯃꯥ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯃꯇꯧ ꯇꯝꯕꯁꯦ ꯅꯆꯥ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯅꯅꯦ ꯐꯔꯣꯏꯗꯕ ꯏꯆꯥꯅꯤ ꯐꯒꯗꯕ ꯅꯠꯇꯦ ꯅꯪꯅꯦ ꯅꯨꯄꯤꯒ ꯊꯤꯔꯨꯅꯨ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯅꯪ ꯂꯩꯃ ꯃꯆꯥꯗ ꯈꯔ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯇꯝꯗ ꯍꯥꯏꯖꯍꯧꯏ ꯅꯨꯄꯤꯕꯨ ꯀꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ ꯌꯥꯏꯅꯨꯁꯤ ꯑꯣꯏꯅ ꯂꯧꯔꯗꯝꯅꯤ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥ ꯑꯣꯏꯅ ꯂꯧꯅꯤ ꯊꯣꯏꯕ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯅꯣꯛꯇꯨꯅ ꯂꯩ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯔꯤꯛꯀ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥꯍꯦꯟ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯂꯩꯔꯤꯛ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯁꯤ ꯀꯩꯅꯣ ꯅꯪ ꯑꯩꯁꯨ ꯆꯍꯤ ꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯆꯍꯤ ꯌꯥꯝꯗꯦꯅ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯍꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯍꯥꯏꯅꯈ꯭ꯔꯗꯤ ꯇꯥꯍꯦꯟ ꯅꯪ ꯅꯤꯡꯉꯝꯖꯍꯧꯔꯣꯏꯀꯣ ꯍꯥꯏꯅꯅꯕ ꯃꯤꯁꯛꯇꯨꯕꯨ ꯂꯩꯔꯕ ꯏꯃꯥ ꯍꯣꯏꯕꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯀꯅꯥꯅ ꯈꯪꯅꯤ ꯇꯥꯍꯦꯟꯅꯗꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯤ ꯍꯥꯏꯔꯁꯨ ꯃꯤꯅꯗꯤ ꯑꯩꯁꯦ ꯂꯤꯔꯦ ꯅꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏ ꯑꯗꯨꯅ ꯏꯃꯥꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯁꯤꯔꯣ ꯍꯥ ꯆꯠꯂꯁꯤꯔꯕ ꯅꯁꯥꯅ ꯌꯥꯔꯕꯣ ꯏꯁ ꯅꯨꯄꯥ ꯊꯣꯛꯂꯤꯕ ꯍꯥ ꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯤꯅ ꯍꯦꯛꯇ ꯑꯣꯏꯈꯤꯕ ꯌꯥꯕ꯭ꯔꯣ ꯍꯣ ꯑꯗꯨꯗꯤ ꯃꯤꯅ ꯑꯣꯏꯈꯤꯗꯅꯕ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯅꯌꯨꯝꯗ ꯄꯨꯕꯤꯔꯣ ꯏꯁꯥꯅ ꯌꯥꯖꯔꯤ ꯑꯁꯦꯡꯕ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯣ ꯍꯦꯟꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯛꯄꯨ ꯆꯤꯡꯏ ꯍꯩꯃ ꯉꯥꯏꯈꯨꯋꯣ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯍꯦꯛꯇ ꯆꯤꯡꯉꯦꯃꯤ
ꯅꯪꯕꯨ ꯌꯥꯔꯦ ꯍꯥꯏꯗꯥꯏꯅꯦ ꯐꯥꯒꯤ ꯇꯧꯕꯒꯁꯤ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯁꯦ ꯍꯧꯖꯤꯛ ꯅꯪ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯝꯅ ꯉꯜꯂꯤꯗ ꯑꯩ ꯏꯆꯟ ꯍꯥꯟꯅ ꯃꯥꯒꯤ ꯃꯐꯝ ꯈꯪꯅ ꯂꯩꯈꯤꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅ ꯃꯕꯨꯡ ꯑꯩꯅ ꯇꯧꯕꯤꯈꯤꯅꯤ ꯑꯩꯒꯤ ꯏꯆꯟ ꯑꯃ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯕꯨꯡ ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ ꯂꯩꯔꯤ ꯍꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏꯌꯦ ꯃꯆꯟ ꯅꯤꯡꯕ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯈꯪꯖꯩꯌꯦ ꯅꯪꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯁꯦ ꯂꯩꯔꯤꯛ ꯃꯕꯨꯡ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯟ ꯑꯣꯏꯔꯝꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯊꯧꯅꯥ ꯐꯅ ꯂꯩꯔꯤꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯍꯥꯛꯅ ꯏꯆꯟ ꯍꯤꯌꯥꯏꯅꯨꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯇꯥ ꯍꯦꯟꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯏꯌꯦ ꯏꯆꯟꯒꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗꯣ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯌꯦ ꯑꯗꯨꯅꯦ ꯑꯩꯒꯤ ꯏꯆꯟꯁꯦ ꯂꯩꯔꯤꯛ ꯅꯪꯒꯤ ꯍꯦꯛ ꯅꯅꯥꯎꯅꯤ ꯈꯜꯂꯨꯀꯣ ꯑꯩ ꯇꯥ ꯍꯦꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯟꯒꯅꯤꯌꯦ ꯏꯆꯟ ꯍꯤꯌꯥꯏꯅꯨꯕꯨꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯤꯕꯁꯦ ꯍꯌꯦꯡ ꯅꯣꯏꯗ ꯂꯩꯔꯒꯁꯨ ꯃꯌꯦꯡ ꯑꯃꯠꯇ ꯇꯥꯗꯅ ꯅꯨꯡꯁꯤꯒꯅꯤꯌꯦ ꯇꯥ ꯍꯦꯟ ꯂꯩꯔꯤꯛ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯪꯒꯤ ꯇꯥ ꯍꯦꯟ ꯌꯥꯝ ꯄꯦꯜꯂꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯍꯥꯛꯄꯨ ꯃꯕꯨꯡ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯕꯨꯡ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ ꯍꯦꯟꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯛꯏ ꯂꯥꯏꯔꯤꯛꯁꯨ ꯃꯥꯒꯤ ꯇꯥ ꯍꯦꯟꯅ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯂꯥꯏꯔꯤꯛ ꯍꯦꯟꯊꯣꯏꯕꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯇꯥ ꯍꯦꯟ ꯌꯥꯔꯤꯁꯦ ꯇꯣꯛꯑꯣ ꯑꯗꯨꯒꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯩꯁꯨ ꯇꯥ ꯍꯦꯟ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯥ ꯍꯦꯟꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯁꯤꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯇꯥ ꯍꯦꯟ ꯇꯥ ꯍꯦꯟꯅ ꯏꯆꯟ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯇꯤꯒꯤ ꯎꯕ ꯐꯪꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯊꯣꯡꯒꯥꯜ 2-3ꯗꯪ ꯈꯟꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯌꯨꯝ ꯄꯥꯜꯍꯟꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥ ꯍꯦꯟꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯔꯔꯣꯏꯗꯅ ꯂꯥꯏꯔꯤꯛꯀꯤ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯕꯨꯡ ꯑꯩꯅ ꯏꯆꯟꯕꯨ ꯅꯨꯡꯇꯤꯒꯤ ꯎꯖꯕ ꯐꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯎꯔꯗꯣꯏꯅꯤ ꯑꯩ ꯍꯥꯏꯒꯦ ꯏꯆꯟꯗ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯔꯗꯣꯏꯔꯣ ꯍꯥꯏꯁꯦ ꯍꯥꯏꯗꯣꯏꯅꯤ ꯌꯥꯔꯦ ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯦꯟꯃꯜꯂꯦ ꯅꯪꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ ꯏꯆꯟꯗꯕꯣ ꯍꯣꯏ ꯌꯥꯔꯦ ꯑꯗꯨ ꯇꯥ ꯍꯦꯟ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯦ ꯍꯜꯂꯁꯤ ꯑꯗꯣ ꯁꯦ ꯅꯪꯒꯤꯅꯦ ꯏꯆꯟꯒ ꯅꯪꯒꯒꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯁꯥꯕꯅꯦ ꯍꯩꯃꯥ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯁꯦ ꯀꯩꯒꯤ ꯁꯥꯔꯤꯅꯣ ꯁꯦꯟ ꯌꯥꯝ ꯆꯪꯂꯝꯒꯅꯤ ꯆꯪꯂꯕꯁꯨ ꯑꯩꯅ ꯏꯆꯟꯒ ꯅꯣꯏ ꯑꯅꯤꯒꯒꯤ ꯁꯥꯒꯦꯅ ꯈꯜꯂꯤꯁꯦ ꯀꯨꯏꯔꯕꯅꯤ ꯐꯖꯕ꯭ꯔꯥ ꯄꯥꯝꯃꯕꯣ ꯐꯖꯔꯦ ꯄꯥꯝꯖꯔꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯞꯄ ꯂꯩꯇ ꯍꯧꯈꯤ ꯂꯣꯏꯈꯤ ꯍꯦꯟꯊꯣꯏꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯃꯤꯒꯤ ꯁꯨꯕ ꯆꯠꯂꯤ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯑꯗꯨꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯐꯪꯅꯕꯁꯨ ꯇꯧꯏ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯦ ꯑꯋꯥꯕ ꯈꯪꯗꯦ ꯍꯦꯟꯊꯣꯏꯕ ꯍꯤꯌꯥꯏꯅꯨꯁꯨ ꯃꯕꯨꯡꯅ ꯁꯦꯟ तानबा अवाब थबक तौबा यादबना इमुंगी थबक खरा खरा ओइना लोइसिलमी नोंमा ममाबोक लेमगी मसानुपा थोइबा नोंथिल नमित चप युंखलकपा मतम अदुदा यु ngaurga हियाइनु होइदा चंगलअमी मतम अदु हेंथोइबसु मीगी थबक अमा सुदबा यादबा ओइबना मयुमदा हलकलमदे थोइबना हेक चंगलकपगा हियाइनु फी थुपतुना लेरमी मी अमा चंगलकपगी सामिल अदुदा हियाइनुसु ओंथोरि मबुंग अहल थोइबदु लेपलंबदुदा हियाइनु स्वाइलावी कीने येंगलगा इमा इचाउ करी लेरबगे इमुंगदा हेक्ता चंगलकलिबसिबो थोइबा हियाइनुदा यामना हैनदबा मियेंग अमदा येंगलकलगा मरोल फाइरी फाइरी हाइरकलमी हियाइनु मागी नुपाना मागी नुपी मनाकता चंगलकबबु इमुंग हाइबा लेब्रो मपान हाइबा लेब्रो थोइबगी वादुदा हियाइनु हैनददुना इचाउ यारि तानिंग्रे नचन अमदा इचाउगी वहाय अदो हाइबा याबा वहाय नते अखोइबु कना लेते हाइदुना उसितबा तौबिगनो यारि थोख्रो मीना उख्रगा लाना उखिनी मीना उरबसु काइद्री नंग सेगी नुपी ओइग्रबो नत्रो हा नंग बोइगी इस्तनेदी कनाना हाइगे हा नंग बोइ खोइ माना पोप्रो पोपते अदुदि करम हाइना मबुंग मचन ओइनी हा से ngasi aigi apamba piyo
ꯅꯪꯕꯨ ꯅꯤꯡꯃꯟꯗꯅ ꯆꯪꯂꯛꯏꯅꯤ ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯤꯌꯥꯏꯅꯨ ꯊꯣꯏꯕꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯏꯟꯊꯣꯛꯅꯕ ꯇꯧꯔꯛꯏ ꯊꯣꯏꯕꯅ ꯍꯤꯌꯥꯏꯅꯨꯕꯨ ꯏꯟꯊꯨꯔꯛꯏ ꯌꯨ ꯉꯥꯎꯔꯕꯁꯨ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯥꯟꯅꯕꯗꯤ ꯀꯅꯥꯅꯁꯨ ꯉꯝꯗꯦ ꯉꯁꯤꯁꯨ ꯊꯣꯏꯕ ꯀꯅꯥꯁꯨ ꯂꯩꯇꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯂꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯇꯨꯅ ꯂꯩ ꯍꯤꯌꯥꯏꯅꯨ ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯃꯕꯨꯡꯒꯤ ꯃꯥꯡꯗ ꯁꯛꯁꯨ ꯎꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯗꯨꯅ ꯍꯦꯟꯊꯣꯏꯕ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯅ ꯏꯃꯨꯡꯗ ꯃꯆꯟꯕꯨ ꯀꯧꯔ ꯆꯪꯂꯛꯄꯗ ꯃꯆꯟꯅ ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯕ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯏꯆꯟ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯤ ꯃꯆꯟꯒꯤ ꯀꯤꯔꯤꯕ ꯐꯤ ꯑꯗꯨ ꯍꯦꯟꯊꯣꯏꯕꯅ ꯂꯧꯊꯣꯛꯂꯒ ꯃꯆꯟꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯐꯜꯂꯒ ꯍꯦꯟꯊꯣꯏꯕ ꯃꯆꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯏꯆꯟ ꯏꯆꯟ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯥ ꯇꯥꯖꯧ ꯂꯥꯛꯑꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯁꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ ꯏꯃꯥꯕꯣ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯃꯥꯕꯣ ꯃꯃꯥꯕꯣꯛ ꯂꯩ ꯃꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯍꯤꯌꯥꯏꯅꯨ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯗꯃꯛ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯏꯃꯥꯕꯣꯛꯀꯤ ꯍꯤꯌꯥꯏꯅꯨ ꯏꯃꯥꯕꯣꯛꯅ ꯀꯧꯔꯤꯕꯁꯦ ꯈꯨꯝꯃꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯤꯌꯥꯏꯅꯨ ꯏꯆꯟ ꯇꯥꯖꯧꯅ ꯀꯧꯔꯤꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯇꯥꯖꯧ ꯍꯜꯂꯦ ꯏꯆꯟ ꯅꯪꯅ ꯉꯁꯥꯏ ꯇꯥꯖꯧ ꯅꯪ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯑꯩ ꯏꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯕꯗꯣ ꯅꯪꯒꯤ ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯌꯧꯔꯛꯇꯅꯤ ꯈꯟꯕꯒꯤꯔꯣ ꯏꯆꯟ ꯇꯥꯖꯧ ꯂꯥꯜꯂꯦ ꯇꯥꯖꯧ ꯃꯇꯨꯡꯗ ꯏꯆꯟꯕꯨ ꯅꯇꯣꯝꯇ ꯊꯅꯝꯃꯔꯣꯏꯌꯦ ꯍꯧꯒꯠꯂꯁꯦ ꯏꯆꯟ ꯍꯧꯒꯠꯂꯁꯦ ꯏꯆꯟ ꯇꯥꯖꯧ ꯂꯥꯜꯂꯦ ꯍꯧꯒꯠꯂꯣ ꯏꯆꯟ ꯍꯦꯟꯊꯣꯏꯕ ꯃꯆꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯄꯤ ꯍꯦꯟꯊꯣꯏꯕꯅ ꯏꯆꯟ ꯅꯪ ꯇꯥꯖꯧꯕꯨ ꯅꯨꯡꯁꯤꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ ꯈꯜꯂꯕ꯭ꯔꯣ ꯇꯥꯖꯧꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯅꯪ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯈꯜꯂꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯩ ꯏꯇꯣꯝꯇ ꯊꯅꯝꯂꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯆꯟ ꯇꯥꯖꯧ ꯌꯥꯝꯅ ꯋꯥꯔꯦ ꯏꯆꯟ ꯍꯧꯒꯠꯂꯣ ꯏꯆꯟ ꯍꯧꯒꯠꯂꯣ ꯏꯆꯟ ꯇꯥꯖꯧ ꯋꯥꯔꯦ ꯍꯧꯒꯠꯂꯣ ꯍꯦꯟꯊꯣꯏꯕ ꯃꯆꯟꯕꯨ ꯊꯥꯗꯣꯛꯄ ꯇꯧꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯧꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤ ꯍꯦꯟꯊꯣꯏꯕ ꯃꯆꯟꯕꯨ ꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯍꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯌꯥꯝꯕ ꯊꯣꯏꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯍꯦꯟꯊꯣꯏꯕ ꯃꯌꯥꯝꯕꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯊꯣꯏꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯍꯦꯟꯊꯣꯏꯕꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯝꯈꯤꯔꯝꯃꯤ